Myanmar Sarkar ki mayokta lan horiba Harbinger of Death haina khangnaba PDF ki unit asina hanakta nongna unmanned ground vehicle amkhak puthui haiba unmanned ground vehicle asi mangonda nongmai attach tawraga yawi mamingna HOD Robot Alpha V1.1 first generation haina kawi haiba vehicle asi PDF ki oina makoina sajaba homemade ni masi si junta gi mathakta lan sokna matamda silinanaba haiba HOD PDF sina uthokhibani masi athu matamda silinanaba su sem saduna leire haina moigi makoigi news ki report ta yauri aruga haiba vehicle asi saba matamda India gi paisa da lupa lakh 35 khak oi haina tai adu aigoiba yengma matamda haiba vehicle sidagi nongmai kapigi mong yengma matamda atopa US ki su lei China ki su lei Russia ki su lei ada haiba mokhoi goi ba homemade unmanned ground vehicle PDF na sariba asida paliba nongmai asina kapaku matamda recoil se adumati uwange hatare aduna kayam accuracy oirangani habsi kyari thajade adubu haiba hitaba homemade vehicle mokhoi goi ba unmanned ground vehicle si nampuda sagre matang sai loisinjari